YSDOCL, the Youth Social Development Organization cum Library Center na sinduna CBSE BOSEM amadi KOSEM na lawba class 10 amadi 12 ta makok mathang takraba singda ikai khumnaba amadi mana mathum yinthokpagi thoram pangthokri thoram asida Kabrabam Kumar Chairperson Khurai Chingamam Laikai Yaikhom Ombi Atom Ranjita Administrative Committee Khurai Chingambam Laikai Ward number 4 Salam Ombi Nauba Administrative Committee Khurai Chingambam Laikai Ward number 5 amadi Usham Ibohal President YSDOCL na athoiba mitunglen oina saruk yaduna thoram adubu pangthokhi Pagka kan sarap ko ega asubay ko dinala kami adno kasi to bidiba pwede sate sige uling thawat pagi thawlam saida ana amna awa pagi misakto club team members sina awa pagi misakto ko irangani adugo sate semkat bahay bisidi maman naige si migai bu padai pote ado kathok baga loina club china kathok baga loina hai besi sate sembi gani adi bataka ai na maka pandan bamana sana ba khona ba su sate simse masa mo phala lai bai besi su mathau wai aduna sate simsida sana khona bagi lamda oiraga su kitang option biraga masana mo phala lai ba sate su orini ado Sakta singsina kawir boy da ba mana kalap singsina tawbiri ba mayam se ekoi gi damak ni hayen tungda kalap singsina hoi gi sakta singsina cuma magi sum kanosi puraga ai di manipur gi kai gi mato ko gi mayam se dai da mitui mihen ko oir ko matanda kalap busu kawir da ba ai ningjan da matam lu ki baka sumai ka guna kaka sing ya basing sina tawbir kana ai gi pibam masi ya wali bini hai bise khanbiraga